ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯤꯂꯥ ꯀꯧꯏ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯑꯁꯦ ꯆꯥꯕ ꯃꯨꯛꯕꯪꯒ ꯃꯔꯤ ꯂꯩꯅꯅ ꯇꯧꯖꯕ ꯆꯦꯅꯦꯜꯅꯤ ꯑꯩꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯅ ꯇꯧꯖꯕ ꯆꯦꯅꯦꯜꯅꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯚꯤꯗꯤꯑꯣ 2 ꯊꯥꯒꯠꯆꯩ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯀꯜꯄꯅꯥ ꯀꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭राꯏꯕ ꯇꯧꯕ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯧꯕꯤꯒꯅꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝꯅꯁꯨ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯛꯄ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯤꯔꯛꯄ ꯚꯤꯗꯤꯑꯣꯅꯤ ꯅ꯭ꯌꯨ ꯃꯥꯔꯀꯦꯠ ꯆꯠꯄꯒꯤ ꯅ꯭ꯌꯨ ꯃꯥꯔꯀꯦꯠ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗꯩ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 15ꯒꯨꯝꯕ ꯂꯥꯞꯄꯤ ꯌꯥꯝꯅ ꯂꯥꯞꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯥꯛ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯄ ꯉꯝꯗꯦ ꯑꯗꯣ ꯑꯃꯨꯛ ꯍꯥꯏꯗꯤ ꯗꯔꯀꯥꯔ ꯇꯥꯕ ꯃꯌꯥꯝ ꯂꯩꯔꯀꯥꯟꯗꯣ ꯗꯨꯀꯥꯟꯗꯗꯤ ꯄꯨꯟꯁꯜꯂꯒ ꯆꯠꯂꯤ ꯑꯩꯈꯣꯏ ꯉꯁꯤ ꯆꯠꯇꯣꯏꯁꯦ ꯗꯗꯥꯒꯤꯁꯨ ꯉꯁꯤ ꯁꯨꯇꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯉꯁꯤ ꯆꯠꯇꯣꯏꯁꯦ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯗꯗꯥꯒꯤ ꯃꯃꯥꯟꯅꯕꯅ ꯅ꯭ꯌꯨ ꯃꯥꯔꯀꯦꯠꯇ ꯌꯥꯝꯅ ꯍꯥꯎꯕ ꯉꯥꯒꯤ ꯑꯗꯩ ꯁꯕꯖꯤꯒꯤ ꯃꯣꯏ ꯕꯦꯡꯒꯣꯂꯤ ꯁ꯭ꯇꯥꯏꯜꯗ ꯊꯣꯡꯕ ꯍꯥꯏꯇꯥꯔꯦ ꯍꯣꯇꯦꯜ ꯑꯃ ꯂꯩ ꯍꯥꯏꯔꯒ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒꯤ ꯍꯣꯇꯦꯜꯗꯨꯗꯁꯨ ꯀꯃꯥꯏꯅ ꯀꯌꯥꯝ ꯍꯥꯎꯒꯦ ꯍꯥꯏꯕꯗꯣ ꯇꯦꯁ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯆꯠꯆꯗꯣꯏꯅꯤ ꯑꯗꯨꯒ ꯑꯗꯨꯁꯨ ꯇꯧꯔꯛꯑꯅꯤ ꯄ꯭ꯂꯁ ꯉꯁꯤꯁꯤ ꯁꯣꯞꯄꯤꯡ ꯈꯔꯁꯨ ꯇꯧꯖꯔꯛꯀꯅꯤ ꯑꯩꯈꯣꯏ ꯁꯤ ꯑꯅꯛꯄꯁꯤ ꯁꯤꯗꯗꯤ ꯑꯣꯛ ꯐꯪꯗꯦꯕ ꯗꯗꯥꯒ ꯑꯕꯦꯝꯒꯗꯤ ꯑꯣꯛ ꯌꯥꯝ ꯄꯥꯝꯕꯅꯤꯅ ꯑꯗꯨꯒ ꯑꯗꯨꯗ ꯐꯪꯕ ꯑꯣꯛꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯅ꯭ꯌꯨ ꯃꯥꯔꯀꯦꯠꯇ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯍꯥꯟꯗꯩ ꯆꯥꯖꯔꯤꯕ ꯑꯩꯈꯣই ꯔꯥꯃꯦꯟ ꯑꯗꯒꯤ ꯆꯥꯏꯅꯤꯁ ꯐꯨꯗ ꯑꯗꯒꯤ ꯀꯣꯔꯤꯌꯥꯟ ꯐꯨꯗ ꯂꯣꯏꯅ ꯅ꯭ꯌꯨ ꯃꯥꯔꯀꯦꯠꯇ ꯐꯪꯗꯕ ꯂꯩꯇ꯭ꯔꯦ ꯃꯅꯥ ꯃꯁꯤꯡꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯐꯪꯗꯕ ꯅꯥꯀꯨꯞꯄꯤ ꯍꯪꯒꯥꯝ ꯂꯣꯏꯅ ꯐꯪꯉꯦ ꯑꯗꯣ ꯆꯥꯏꯅꯤꯁ ꯀꯦꯕꯦꯖꯁꯨ ꯂꯩꯖꯔꯛꯀꯦ ꯇꯧꯕꯅꯤ ꯆꯥꯏꯅꯤꯁ ꯀꯤꯝꯆꯤ ꯁꯦꯝꯅꯕ ꯆꯥꯏꯅꯤꯁ ꯀꯦꯕꯦꯖꯁꯨ ꯂꯩꯖꯔꯛꯀꯦ ꯂꯦꯛꯇꯁꯨ ꯂꯩꯖꯔꯛꯀꯦ ꯅꯥꯀꯨꯞꯄꯤ ꯑꯗꯣ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯚꯤꯗꯤꯑꯣꯁꯤ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯌꯨꯝꯒꯤ ꯀꯣꯔꯤꯌꯥꯟ ꯐꯨꯗ ꯃꯩꯗꯨ ꯂꯣꯏꯅ ꯁꯤꯗ ꯐꯪꯉꯦ ꯑꯗꯨꯒ ꯅꯛꯅ ꯂꯩꯔꯝꯕꯗꯤ ꯅꯨꯡꯉꯥꯏꯇꯧꯅꯤ ꯅꯛꯅ ꯂꯩꯔꯝꯕꯗꯤ ꯑꯩꯈꯣꯏ ꯑꯕꯦꯝ ꯏꯕꯥꯅꯤ ꯈꯨꯌꯥꯝ ꯑꯃ ꯌꯥꯝ ꯆꯥꯔꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯟꯅ ꯁꯣꯄꯤꯡ ꯇꯧꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯍꯣꯇꯦꯜꯗꯨ ꯌꯧꯁꯜꯂꯛꯑꯦ ꯁ꯭ꯋꯥꯏꯗ ꯃꯦꯞꯇꯗꯤ ꯁ꯭ꯋꯥꯏꯗ ꯎꯠꯂꯦ ꯑꯍꯜ ꯑꯃꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯪꯉꯛꯑꯣ ꯑꯁꯤꯗ ꯂꯩꯔꯦꯗ ꯍꯣꯇꯦꯜ ꯁꯤꯗꯦꯁꯋꯥꯔꯤ ꯁꯤ ꯍꯣꯇꯦꯜꯁꯤꯗꯅꯤ ꯁꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯀꯩꯀꯩ ꯑꯍꯥꯎꯕ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ Aloo posto. Posto haisina ꯃꯈꯣꯟꯁꯤ ꯇꯥꯔꯝꯃꯔꯣꯏꯀꯣ ꯑꯃ ꯗꯗꯥꯗꯤ ꯍꯨꯏꯁꯤ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯏꯔꯤ ꯈꯤꯇꯪ Last week semana. Con el culo de un Parshe. Mira, so yeah. Good car. Cho nên chẳng bây giờ chẳng thì chẳng khề cái nào phải rồi mà ban ra sai. Proper idea to Nâng proper idea দিয়েছে এবং বলেও হ্যাঁ প্রপার দিয়েছে এবং বলেও ছিল যে ওখানে গিয়ে কিন্তু ভেটকিটা ট্রাই করবো কারণ ওরা কোয়ালিটি বজায় রাখার জন্য ও খেয়েছিল হ্যাঁ খেল তো খাচ্ছে আমার খেয়ে গেল ꯑꯕꯦꯝꯁꯤ ꯌꯥꯝ ꯇꯨꯃꯤꯟꯅ ꯆꯥꯔꯤ ꯃꯥꯅ ꯆꯥꯔꯤꯁꯤ ꯑꯍꯥꯟꯕꯗ ꯗꯗꯥꯅ ꯍꯥꯞꯄ ꯀꯩꯅꯣ ꯆꯤꯡꯒ꯭ꯔꯤꯗꯨ ꯑꯣꯏꯕ ꯃꯥꯜꯂꯦ
khajing achobado khajing hawra ba ado hana chari loin tare side mi do theng ni ko mi do theng ye nang dai do oh sorry ya bada morok chara mahau ni gat banina abem de morok ka chi khagare do si abem na mathang lo kan sina sina Parshe hai rui mas ki ta ro gi ta to do ga ro gi na mabuk nga ni kana sina mau masak ko de mana ba ado how de de mama machin na no Bhetki na ri ai hoki anh boy rồi Hãy subscribe cho kênh Ghiền Mì Gõ để không bỏ lỡ phải đã để phải dần xiết cái này mỗi cái gì festival là tao về tụi đi like cái mà em yoli cái giàu mà nói đi những cái gì sweets mà em lấy đấy lấy mặc đi lấy chơi rồi mà chú gì riêng và đi em phá dây hay những cái chúng mà em tuông mà chú mà khăn cái tao về mà chỉ chào một tí phá đôi thì mang để ai đi hay những mà em tuông sida abe bani festival lectures ka Chinese KBS ke yin ke na lak chabani lectures sabane ha lectures sabane alai ba selai re tu selai si patta ba और पूरी पत्ते उसमें मसाला की कुछ कर दे कैसे दे रहे हैं अंकल ये 20 रुपया एक में 30 का 2 नहीं हो सकता festival matam de hay makan suna yoye mangga angangba adagi pungdon apple chu jubi loina sure laphu moi lai khuram bada changmai asida mayam ma chapu gi lebaki makal makal asaba mayam su yole haikak sida laire as haikak jada kuire ado sai de yoli ba maksidi akoina laigada babadi amata yaute adubo akoina chaning bo orsu kai makhan yaw banude habetan yen jage miri phanam chille la ise mafam de lakna ni new market ai se ayama matan dan ni dum tillaga lai se mafam se mayam gi market ni na wholesale market mayam am so hom ba su phangba ado akoi dada di maroina oki ni na ma hau oki lambirom da kan na chali yoksile ai do bada ये ऊपर का वो निकाल दो ना वो छोटा वाला moi si hayun bam si de tangi duna si de hay le roi koi market ni na ho sidana li na saba adagi wa na saba polang thomok makhan mayam am laire tang ro hong pade hangde hangudare moi festival gi si da su paisa yam changa sem bajani moi festival jing se pangthok pa jing se yam chaw na pangthok si da su maning da moi lai gam ba thanam doi ma de sida street food mayam am su lai re du sida mak ti charger roi kitang mo le moi tawri se duna koi shuna sida mak ti aw ba charger roi ado sida lai ri sida loina lai re ramen adagi Korea Chinese ki loin chinjak mai phang वीडियो से लोबे फोंगिंग भी बगिदमकता मयाम बो हना हना थागत चरी बाय